Kangpokpi amasung Churachandpur district ki Chingkhong Chingyada leiba Naga tribe singi alternative arrangement ama tawbiyu haijarabasu Manipur lengakna thabak oina pangthokpidaba adubu yaningdaba fongdoktuna Rongmai Naga Council na August 19 gi ahing nongyaidagi National Highway 37 Imphal Jiribam Lambi amadi Tongjai Marilda chatharakiba ban ngasidagi Henna Kansinkhre Lambi asigi tongan mafam singda ban saukatpa sing tholaktuna lambi da uwa faijinba tayar mai thaba amadi nupa nupi kaya lambi da famjinduna lambi thingki makhal amatagi gari chathok chasin tawba yahankhide ban asina maram oiraga thau puba gari sing lepkhibadagi miyamda petrol diesel amadi LPG gas phanglaroidra haibagi mipaiba fauna baga loinana Imphal da leiba thau pump kharadi miyamna Queu lepnaba yaunare amadi oil pump kharadi petrol nil oiba yaunare Pawasin hai Imphal Jiribam Lambi gi New Kaithal Manbidasu masing yamlaba nupi singna nong marakta leptuna lambi thingki None district ki Ponginglongda lambi da tayar mai thaba yauna lambi thingduna khongjang changsinki Panbaya badi Kangpokpi amasung Churachandpur district ki Chingkhong Chingyada tariba minority Naga furup singna makoi gi headquarters singda chathok chasin tawbada awaba kaya mayoknaba maramna Rongmai Naga Council na alternative arrangement tawnaba Manipur lengakta takshinduna lakhibani Alternative administrative harassment.